Ngasisu mayamgi mafamda Manipur News Reader gi maikaidagi health tips ama update tawjage. Health tips asigi mamingna stress leibadagi potha hanbada khwaidagi faba sinjak sing hairiba asini mayam loiba phongtang taminasi. Aikoina stress leiba matamda madudagi pothanaba lambi thirakpa haibasi masana tabani. Matamgi oina lakpa stress haibasi adumak thengnagadaba leirabani. Adubu thengnadanaba hotnaba haibasi araiba wafam natte. Aduga chronic oiba mawongda leiba stress na haksangi physical amadi emotional health animakta yamna sauna sokanba yai. Tasengna hairabada masina thamoigi laina amasung depression gumba laina kaya leirakpa yabagi risk hengalakpa yai. Adubu nungainingai oiba wafam ama oina akaknaba sinjak kharada stress fahanba ngambagi matik mayai yawi hairi. Lamdam asida yamna laina fangba stress fagathanbada mateng pangba sinjak khara makhada piri. Leibak mangga gumba nutrient marang kaina yauba carbohydrate source oiba potlam sing sabana stress hormone cortisol level hantahanbada mateng pangba yai. Cortisol level yamna section na regulate tawragasu chronic stress cortisol dysfunction tohanba ngami. Masidagi inflammation sikpa naba amadi atai pamdaba effect kaya lakhanba yai. Leibak mangra asi yamna afaba carbohydrate kidamakta yamna kanaba sinjak amani. Masida vitamin C amadi potassium na singba stress response kidamak maru oiba nutrient marang kaina yawi. Sa yengi organ meat san amasung yen gumba sa singi heart, liver amasung kidney na singba asi vitamin B maru oina B12 amasung B6 riboflavin amasung folate na singba stress control tawbada mathau taba masak sing marang kaina yawi. Mood regulate tawbada mateng pangwa dopamine amasung serotonin na singba neurotransmitter sing puthokpada vitamin B mathau tai. Vitamin B supplement sizinaba natraga sagi organ kaleja gumba haraga sukhangnaba sing sabana stress hanthabada mateng pangba ngami. Yerum singthaningai oiba mawongda nutrient kaya yauba maramna yerum asibu mahausana multivitamin haina sukhangnai. Yerumda vitamin sing, mineral sing, amino acid sing amadi antioxidants na singba afaba stress response kidamak mathau taba posak sing marang kaina yawi. Yerumda choline kauba chinjak khara tangda marang kaina fangba nutrient ama marang kaina yawi. Brain health choline da yamna maru oiba thodang lawi haiba khangba ngamkhre amadi masina stress tagi ngakthokpa ngami. Animal studies singna hairi madudi choline supplement na stress response pagathanba amadi mood fagathanbada mateng pangi. Shellfish sing asi turin gumba amino acid sing sang wangna yawi. Masida mood fagathanba ngamba matik mayai sing yawi hairi. Dopamine gumba stress response regulate tawbada tangai fadana sangba neurotransmitter sing puthoknabagi damak taurine amadi atai amino acid sing mathau tai. Taurine da antidepressant effect yawi haina study sing na utli. Shellfish sing asi vitamin B12, zinc, copper, manganese amadi selenium na singba marang kaina yawi. Makhoi sing asi mood fagathanbada mateng pangwa potlam ngaktani. Fatty fish, mackerel, salmon amadi sardine sana singba fatty fish sing da stress level hantahanba amasung mood fagathanbada mateng pangba vitamin D amasung atopa nutrients sing marang kaina yawi hairi. Sanam da glutathione level hengathanbada mateng pangba sulfur compound sing sang wangna yawi. Glutathione hairiba antioxidants asi akoina stress tagi ngakthoknaba haksangi first line of defense ki saruk amani. Numilai maru da vitamin E marang kaina yawi. Hairiba fat soluble vitamin asina yamna mapangal kanba antioxidants ama oina mathau tawi. Amadi masi mental health kidamak tangai fadaba potlam amani. Masida nattana numilai maruda magnesium, manganese, selenium, zinc, vitamin B sing amadi copper na singba stress hantahanba nutrient singsu marang kaina yawi. Broccoli gumba kobi ki makhal sing asi haksangda kananingai oiba masa kaya yaubagidama khangnai. Asigumba mana masingi makhal asi marang kaina yauba diet sabana cancer, thamoigi laina amasung depression na singba pungning wakhalgi khudongchadaba sing hantahalli. Hawai sana asi magnesium, potassium, vitamin B, zinc, selenium, manganese amadi copper na singba stress hantahanba vitamin amadi mineral sing piktana yawi.
Tryptophan asi mood regulating neurotransmittersing puthokpada mathau tai. Blueberry na mood fagathanba yauna hakselgi oibna tongan-tonganba kanaba kaya marum piba ngammi. Blueberry asi yamna mapangal kanba anti-inflammatory amasung neuroprotective effective laiba flavonoid antioxidants sing sangwang na yawi. Masina stress kamari lainaba inflammation hantahanba yai amadi stress kamari lainaba cellular damage singdagi su ngakthokpada mateng pangba yai hairi. Aduga mayam losilakpa oina aroibada content masa amatang hapsaramge. Content asi wari masa ni aduga wari masa asigi mamingna thazagi ayingbu maithong hairiba asini mayam loiba khotang taminasi. Khungang amada pradhan ama leirami. Mahaki puksel sengba amadi manung mapan naiduna thabak tawbagidamakta pumnamakna thagatnai. Mahak thawzan yamna hai leita laira mising yamjadraba kangbugidamak yamna khanjai. Mateng su pangi. Miyamna mabu yamna nungsina tawi. Mahaki ahanba pradhan oibagi matam losilakle. Anisuba matamgidamak mikhal thengnarage leple. Adubu mahaki mayokta mirep oirakadoriba mirep adunadi misang mikhai naiba sel tum lana sizinaba mahakna pariba famgi khudong saba lana sizinabana singba aranba maral kaya miyam khangna sizinba horakle. Pradhan adugi fanaba khanjaba miyoi singna khangba ngamdaktraduna mangonda laklaga hairami. Nahaki nathagda siriba naran mayam asi nahak tarabra. Karigidamak nahak tumina laisilibano mayuknaba yadra. Natraga nahak mikhalda maithiba soiraroi. Pradhan aduna mahakfu fanaba khanbiriba marup mapangsing aduda yamna tapna mong hadana yenglaga wari ama lirai. Aina yamna angang oiringaida aikhoigi yamna fazaraba huinau ama lairami. Adubu mahaki yamna fattaba hainabi ama lairami. Purnima numitki apakpa tha hek ubaga nongthakta yengkhalaga hauna khongi. Asumna ahing supa khongduna lei. Karigumba khamduraba hena khongba hengalai. Aduna aikoina mahakpu mahakna pamdiba makhai khonghalaga thammi. Maithangda waraklaba matamda khongba toki. Wari se yamna fazai. Mahaki marup mapangsing aduna hairai. Adubu aikoina karam haina bot khomdoriba. Nahakna makhoina tawriba si thengnafam thoktabra. Nahakna nahaki mayokta lairiba singna nangonda sirakliba naran sing adu sengdok haudrabadi yamna thengragani. Aina khanbadadi aina nakhoigi wahangsingi paukhum pikre haina khalli. Pradhan aduna sandokna taklai. Amukta hayune. Aikoina hui aduna ahing supa khongbaduda thaduna kari tawrakpagene. Thaduna karisu tawkide momonokpa natana sap manai. Makhoina ngangningba ngangjasano siningba iral sijasano aidi thagumna makalamna miyamgi yaifanaba tawfam thokpada tawduna adum laikhigani. Karigumba nakhoina nakhoibu fai fatte nganglibasing adu ngauhange khalabadi makhoibu thawai wawoina tawrunu. Mayam wari asi ngasigidi matang asida losinjare aduga aina pabda soikiba lankiba yaurbasu mayamna ngakpigani aduga mayamna channel asibu nungsibiduna like subscribe amasung share tawbiramu haina hajari.